ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯄꯥꯝ ꯁꯟꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯄꯥꯝ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯐꯕ ꯋꯥ ꯄꯥꯎ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯅ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯣꯔ ꯐꯪꯒꯦ ꯈꯜꯂꯗꯤ ꯑꯇꯣꯟꯕ ꯐꯤꯕꯝꯗ ꯃꯈꯥꯗ ꯅꯦꯝꯅ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯑꯇꯣꯟꯕ ꯐꯤꯕꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯆꯨꯝꯗꯕ ꯋꯥꯐꯝꯗ ꯅꯪꯕꯨ ꯂꯥꯟꯅ ꯁꯟꯗꯣꯔꯛꯀꯅꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯅꯪꯅ ꯅꯪꯕ ꯃꯇꯝꯗ ꯈꯨꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯕ ꯃꯗꯨꯕꯨ ꯀꯧꯏ ꯊꯋꯥꯏ ꯇꯣꯟꯕ ꯑꯅꯦꯝꯕ ꯍꯥꯏꯕꯗꯤ ꯅꯣꯂꯨꯛꯄ ꯃꯈꯥꯗ ꯂꯩꯕ ꯄꯨꯟꯁꯤ ꯃꯈꯥꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯃꯗꯨꯅꯤ ꯃꯤꯁꯤꯡꯅ ꯔꯤꯖꯦꯛ ꯇꯧꯕ ꯁꯄꯣꯔꯠ ꯇꯧꯕꯤꯗꯕ ꯂꯥꯟꯅ ꯑꯗꯨ ꯍꯥꯏꯕ ꯑꯗꯨ ꯉꯥꯡꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯔꯤꯖꯦꯛꯁꯟ ꯏꯖ ꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯋꯦ ꯇꯨ ꯔꯤꯆ ꯖꯤꯖꯁ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯃꯤꯁꯤꯡꯅ ꯎꯁꯤꯠ ꯊꯑꯣꯏꯕꯤꯗꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯏꯁꯣꯔꯗ ꯉꯥꯖꯒꯗꯕꯅꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯤ ꯃꯗꯨꯅꯤ ꯃꯥꯊꯤ ꯄꯟꯗꯨꯞ 5:3 ꯍꯥꯏꯕꯗꯨ ꯊꯋꯥꯏ ꯇꯣꯟꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯃꯔꯝꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯄꯥꯝ ꯁꯟꯗꯦꯅꯤ ꯑꯁꯦꯡꯕꯗꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯄꯥꯝ ꯁꯟꯗꯦ ꯍꯥꯏꯅ ꯌꯥꯎꯗꯦ ꯖꯦꯔꯨꯁꯥꯂꯦꯝꯗ ꯖꯤꯁꯨꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯕ ꯍꯥꯏꯅꯗꯤ ꯌꯥꯎꯏ ꯑꯗꯨꯒ ꯉꯁꯤꯁꯦ ꯖꯤꯁꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯑꯔꯣꯏꯕ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯎꯁꯤꯟ ꯑꯣꯏꯕꯤꯒꯅꯤ ꯃꯁꯥꯕꯨ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯤꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯈꯪꯅ ꯃꯍꯥꯛ ꯉꯁꯤꯁꯦ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯪꯉꯛꯈ꯭ꯔꯕꯅꯤ ꯑꯉꯛꯄꯅꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯕ ꯅꯣꯂꯨꯛꯄ ꯆꯩꯔꯁꯨ ꯅꯣꯛꯅꯔꯁꯨ ꯎꯁꯤꯠꯄꯤꯗ꯭ꯔꯁꯨ ꯈꯨꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯕ ꯉꯝꯕ ꯃꯆꯥꯅꯨꯄꯥꯅꯤ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯥꯊꯤ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 12 ꯃꯥꯊꯤ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 1 5 ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯊꯣꯛꯆꯒꯦ ꯇꯥꯁꯤ ꯃꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯑꯣꯂꯤꯞ ꯆꯤꯡꯗ ꯇꯥꯕ ꯕꯦꯠꯐꯥꯒꯦ ꯈꯨꯟꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒ ꯂꯣꯂꯥ ꯑꯃ ꯄꯨꯟꯗꯨꯅ ꯃꯅꯥꯛꯇ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯃꯗꯨ ꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯨꯔꯛꯎ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯚꯨꯅ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯅ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯍꯦꯛꯇ ꯊꯥꯔꯛꯀꯅꯤ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯕꯨ ꯍꯥꯏꯍꯟꯈꯤꯕ ꯑꯗꯨ ꯊꯨꯡꯕ ꯌꯥꯅꯅꯕ ꯑꯁꯨꯝ ꯊꯣꯛꯂꯔꯦ ꯁꯤꯌꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯌꯨ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯂꯦꯡꯕꯤꯔꯛꯂꯤ ꯅꯣꯂꯨꯛꯅ ꯂꯣꯂꯥ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯣꯂꯥ ꯃꯆꯥꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯄꯥꯊꯣꯛꯈꯤꯕ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 1 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯈꯪꯕ ꯌꯥꯕꯗꯤ ꯃꯍꯥꯛꯅ ꯈꯪꯗꯕ ꯎꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝꯁꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯕꯤ ꯅꯤꯡꯕ ꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯄꯦꯟꯗꯕ ꯐꯤꯕꯝꯗ ꯂꯩꯔꯕꯗ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯋꯥꯒꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯇꯧꯕꯤꯈ꯭ꯔꯕꯅꯤ ꯂꯥꯏꯁꯣꯟ ꯑꯁꯤ 119ꯒꯤ ꯄꯗ 13 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯂꯥꯏꯁꯣꯟ ꯑꯁꯤ 119ꯒꯤ ꯄꯗ 13 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯥꯒꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯈꯪꯕꯤ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇꯨꯗ ꯈꯨꯗꯤꯡꯃꯛꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤ
ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ, ꯃꯥꯒꯤ ꯑꯅꯤꯡꯕꯅꯤ, ꯃꯥꯕꯨ ꯊꯥꯒꯠꯇꯨꯅ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯥꯔꯃꯣꯟꯒꯤ ꯍꯤꯔꯝ ꯑꯁꯤꯗꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯤꯡꯊꯧ ꯅꯉꯣꯟꯗ ꯂꯦꯡꯕꯤꯔꯛꯏ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯕꯅꯤ꯫ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯤꯡꯊꯧ ꯅꯉꯣꯟꯗ ꯂꯦꯡꯕꯤꯔꯛꯏ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯥꯔꯃꯣꯟꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯃꯊꯤ ꯄꯟꯗꯨꯞ 22:5 ꯅꯪꯒꯤ ꯅꯤꯡꯊꯧ ꯅꯉꯣꯟꯗ ꯂꯦꯡꯕꯤꯔꯛꯏ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯝꯁꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯕꯗꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯔꯒ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄꯁꯤꯗ ꯁꯒꯣꯜ ꯁꯥꯃꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯇꯤꯛ ꯃꯒꯨꯟ ꯎꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅꯗꯤ ꯀꯅꯥꯅꯁꯨ ꯇꯣꯡꯗ꯭ꯔꯤꯕ ꯂꯣꯂꯥ ꯃꯆꯥ, ꯃꯤꯁꯤꯡꯅ ꯎꯁꯤꯠꯇꯕ ꯁꯥ, ꯄꯣꯠꯂꯨꯝ ꯄꯨꯕ ꯅꯣꯂꯨꯛꯄ ꯍꯥꯏꯕ ꯏꯟꯕ ꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯉꯛꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤ ꯖꯤꯁꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯅꯤꯡꯊꯧꯒꯨꯝꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧꯁꯤꯡꯗꯤ ꯂꯟ ꯊꯨꯝ, ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯀꯟꯕ, ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯟꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯅꯨꯡꯁꯤꯕ, ꯊꯧꯖꯥꯟꯕꯤꯕ ꯑꯃꯗꯤ ꯅꯣꯂꯨꯛꯄꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯆꯧ ꯖꯦꯈꯔꯤꯌꯥ ꯄꯟꯗꯨꯞ 7:7 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯃꯥꯏꯆꯧ ꯖꯦꯈꯔꯤꯌꯥꯒꯤ ꯄꯟꯗꯨꯞ 7:7 ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯂꯣ ꯁꯤꯌꯣꯟꯒꯤ ꯃꯤꯁꯤꯡ, ꯍꯔꯥꯎꯅ ꯂꯥꯎꯖꯔꯣ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯤꯁꯤꯡ, ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯦꯡꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯈꯣꯡꯗꯣꯏꯔꯛꯂꯦ, ꯅꯣꯂꯨꯛꯅ ꯂꯣꯂꯥ ꯇꯣꯡꯗꯨꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯃꯥꯏꯆꯧꯅ ꯆꯍꯤ 700-800ꯀꯤ ꯃꯃꯥꯡꯗ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯂꯝꯕ ꯋꯥꯐꯝꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯄꯥꯝ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤꯁꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯖꯤꯁꯨꯅ ꯌꯥꯝꯅ ꯄꯥꯡꯒꯜ ꯎꯠꯊꯣꯛꯇꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯅꯠꯇ꯭ꯔꯒ ꯑꯆꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯖꯤꯁꯨꯅ ꯑꯄꯪꯕ, ꯃꯤꯅ ꯎꯁꯤꯠꯇꯕ ꯂꯣꯂꯥꯕꯨ ꯈꯟꯈꯤꯕꯒꯨꯝꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯣ 1:18 ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯣ 1:18 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯑꯁꯤꯡꯕꯁꯤꯡꯕꯨ ꯏꯀꯥꯏꯍꯟꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯈꯜꯂꯦ, ꯑꯃꯁꯨꯡ ꯑꯀꯟꯕꯁꯤꯡꯕꯨ ꯏꯀꯥꯏꯍꯟꯅꯅꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯈꯜꯂꯦ ꯍꯥꯏꯅ ꯃꯁꯤꯗ ꯍꯥꯏꯔꯤ꯫ ꯂꯣꯂꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯖꯤꯁꯨꯅ ꯇꯣꯡꯕꯤꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯖꯔꯤꯕꯁꯤ꯫ ꯃꯁꯤꯃꯛ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯕꯨ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ? ꯂꯣꯂꯥꯒꯤ ꯃꯊꯛꯇꯨꯗ ꯖꯤꯁꯨꯅ ꯐꯝꯕꯤꯗ꯭ꯔꯗꯤ ꯂꯣꯂꯥꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯣꯏ꯫ ꯃꯤꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯂꯤꯕ ꯂꯣꯂꯥꯗꯣ ꯃꯈꯣꯡ ꯑꯗꯨ ꯊꯨꯗꯦꯛꯀꯦ ꯍꯥꯏꯅ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯁꯦꯕꯣꯛ ꯑꯅꯤꯗ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯂꯣꯂꯥ ꯃꯄꯤ ꯃꯆꯥꯗꯨ ꯄꯨꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯚꯨꯅ ꯃꯈꯣꯏ ꯑꯗꯣ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯁꯨ ꯇꯝꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯅꯠꯇ꯭ꯔꯒ ꯃꯇꯝꯁꯦ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯂꯥꯁꯤꯒꯤ ꯃꯄꯨ ꯑꯗꯨꯅꯗꯤ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯍꯔꯥꯎꯅ ꯃꯥꯒꯤ ꯂꯣꯂꯥ ꯃꯄꯤ ꯃꯆꯥꯗꯣ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯄ꯭ꯔꯚꯨꯅ ꯃꯥꯒꯤ ꯊꯧꯒꯜꯒꯤꯗꯃꯛ, ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯩꯖꯕ, ꯑꯩꯒꯤ ꯂꯟ ꯊꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯇꯝ ꯑꯁꯦ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯀꯠꯄ ꯉꯝꯂꯗ꯭ꯔꯥ? ꯑꯗꯨꯅꯤ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 12:1 ꯍꯥꯏꯕꯗꯨ, ꯅꯈꯣꯏꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯍꯤꯡꯕ, ꯑꯁꯦꯡꯕ, ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯂꯨ, ꯃꯗꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯧꯒꯜꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯑꯗꯨꯅ ꯖꯣꯍꯥꯟ ꯄꯟꯗꯨꯞ 12ꯒꯤ ꯄꯗ 12 ꯑꯃꯁꯨꯡ 18 ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯂꯕꯗꯤ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ
ꯖꯤꯁꯨꯅ ꯂꯣꯂꯥꯗꯨ ꯇꯣꯡꯂꯦ ꯍꯥꯏꯔꯒ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯂꯩꯕ ꯖꯤꯍꯨꯗꯤ ꯄꯨꯝꯅꯃꯛꯁꯨ ꯖꯦꯔꯨꯁꯥꯂꯦꯝꯗ ꯆꯈꯥꯡꯕ ꯌꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃ ꯃꯗꯨꯗ ꯇꯤꯟꯕꯅꯤ ꯃꯁꯤꯒꯤ ꯆꯈꯥꯡꯕ ꯑꯁꯦ ꯖꯤꯍꯨꯗꯤꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯖꯤꯍꯨꯗꯤꯁꯤꯡꯕꯨ ꯏꯖꯤꯞꯇ ꯐꯔꯣ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯖꯤꯁꯨꯒꯤ ꯃꯇꯝꯗꯅ ꯔꯣꯝ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯀꯟꯕꯤꯕ ꯃꯄꯨ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯑꯃ ꯖꯤꯍꯨꯗꯤꯁꯤꯡꯅ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨ ꯑꯁꯤ ꯃꯗꯨꯒꯤ ꯀꯟꯕꯤꯕ ꯃꯄꯨꯗꯨꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯖꯔꯕꯨ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯅꯁꯨ ꯖꯤꯁꯨꯕꯨ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯥꯡꯗꯨꯞ ꯃꯅꯥ ꯄꯥꯏꯗꯨꯅ ꯑꯃꯁꯨꯡ ꯂꯩꯕꯥꯛꯇ ꯐꯤꯔꯣꯜ ꯊꯥꯗꯨꯅ ꯂꯣꯂꯥꯗꯨꯕꯨ ꯆꯠꯍꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯖꯤꯁꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯅꯤ ꯃꯁꯤ ꯖꯤꯍꯨꯗꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯅꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯂꯥꯟ ꯉꯝꯗꯨꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯊꯥꯡꯗꯨꯞ ꯃꯅꯥ ꯄꯥꯏꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯅꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯥꯡꯗꯨꯞ ꯃꯅꯥ ꯄꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯈꯛꯇꯗ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯈꯛꯇꯗ ꯅꯠꯇꯅ ꯖꯤꯁꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯁꯤ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 8ꯒꯤ 9 ꯑꯗꯨꯗ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 8ꯒꯤ ꯄꯗ 9 ꯑꯗꯨꯗ ꯌꯦꯡꯂꯕꯗꯤ ꯀꯔꯤ ꯎꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯕ ꯖꯥꯠ ꯈꯨꯗꯤꯡꯗꯒꯤ ꯁꯂꯥꯏ ꯃꯤ ꯑꯃꯁꯨꯡ ꯂꯣꯟ ꯄꯨꯝꯅꯃꯛꯇꯒꯤ ꯊꯥꯡꯗꯨꯞ ꯃꯅꯥ ꯄꯥꯏꯔꯒ ꯑꯆꯣꯟꯕ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯐꯝꯕꯥꯜ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯋꯥꯡꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯏ ꯑꯔꯥꯟ ꯈꯨꯕꯝꯗꯤ ꯐꯝꯕꯥꯜꯒꯤ ꯃꯊꯛꯇ ꯐꯝꯂꯤꯕ ꯏꯁꯣꯔ ꯑꯃꯁꯨꯡ ꯌꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 8ꯒꯤ 9 ꯑꯁꯤꯗ ꯍꯥꯏꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯖꯤꯁꯨꯅ ꯃꯥꯏ ꯄꯥꯛꯄꯁꯦ ꯂꯣꯝꯕ ꯅꯥꯏꯗꯕꯒꯤꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯣꯁꯥꯅꯥ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯣꯁꯥꯅꯥ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯀꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯂꯥꯏꯁꯣꯟ ꯏꯁꯩ ꯅꯝꯕꯔ 119ꯒꯤ 15ꯗꯒꯤ ꯂꯧꯊꯣꯛꯄꯅꯤ ꯃꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯖꯤꯁꯨꯕꯨ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯖꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯖꯤꯁꯨꯗꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯀꯟꯕꯤꯕꯒꯤ ꯃꯇꯥꯡ ꯑꯗꯣ ꯃꯗꯨꯗꯤ ꯈꯟꯈꯤꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕꯗ ꯅꯤꯡꯊꯧ ꯑꯣꯏꯕꯁꯦ ꯖꯤꯁꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯦ ꯃꯈꯣꯏꯅ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯔꯣꯝ ꯂꯩꯉꯥꯛꯇꯒꯤ ꯀꯟꯕꯤꯕꯗꯣ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯄꯥꯟꯗꯝꯗꯤ ꯂꯩꯕꯥꯛ ꯑꯃꯈꯛꯇ ꯀꯟꯕꯤꯕꯗꯣ ꯃꯗꯨ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯖꯥꯇꯤꯕꯨ ꯄꯥꯞ ꯑꯃꯁꯨꯡ ꯁꯤꯕꯗꯒꯤ ꯀꯟꯕꯤꯕꯁꯦ ꯃꯗꯨ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯖꯤꯁꯨꯅ ꯊꯕꯛ ꯇꯧꯕꯁꯦ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯆꯥꯎꯈꯠꯄꯁꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯈꯟꯕꯅꯤ ꯋꯥꯔꯤꯁꯤꯗ ꯎꯔꯤꯕ ꯃꯤꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯒꯗꯤ ꯉꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗꯗꯤ ꯍꯣꯁꯥꯅꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯖꯤꯁꯨꯕꯨ ꯊꯥꯒꯠꯂꯒ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯅ ꯃꯥꯕꯨ ꯀ꯭ꯔꯣꯁꯇ ꯍꯥꯠꯂꯨ ꯍꯥꯏꯅ ꯂꯥꯎꯕꯁꯤꯡꯅꯤ ꯃꯁꯤꯗꯒꯤ ꯈꯪꯕ ꯌꯥꯕꯗꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯣ ꯑꯔꯦꯞꯄ ꯂꯩꯇꯕ ꯄꯨꯛꯅꯤꯡꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯑꯗꯨꯗꯗꯤ ꯍꯥꯏꯕꯗꯤ ꯑꯅꯥꯕ ꯐꯍꯟꯕ ꯂꯥꯝꯂꯕꯗ ꯄꯤꯖꯕ ꯗꯔꯀꯥꯔ ꯇꯥꯕꯗ ꯄꯥꯡꯕꯤꯔꯤꯉꯩ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯖꯤꯁꯨꯕꯨ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯤꯁꯨꯕꯨ ꯏꯟꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯤꯉꯩ ꯃꯈꯩꯗꯤ ꯃꯥꯕꯨ ꯈꯨꯔꯨꯝꯃꯤ ꯊꯥꯒꯠꯂꯤ ꯐꯪꯗ꯭ꯔꯕ ꯃꯇꯝꯗꯅ ꯅꯤꯡꯕ ꯀꯥꯏ ꯋꯥꯈꯜ ꯍꯟꯊꯩ ꯖꯤꯁꯨꯗꯒꯤ ꯂꯥꯞꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯕ ꯅꯥꯏꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯁꯨ ꯖꯤꯁꯨꯕꯨ ꯊꯥꯖꯒꯗꯕꯅꯤ ꯃꯥꯕꯨ ꯊꯥꯒꯠꯀꯗꯕꯅꯤ ꯍꯣꯁꯥꯅꯥ ꯂꯥꯎꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯨꯝꯅ ꯅꯠꯇꯅ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯒꯨꯝꯅ ꯃꯥꯔꯇꯔ ꯑꯣꯏꯕ ꯐꯥꯎꯕ ꯃꯥꯕꯨ ꯊꯥꯖꯕ ꯇꯥꯕꯅꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯖꯤꯁꯨꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯒꯗꯕ ꯅꯤꯡꯊꯧꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯒꯗꯕꯅꯤ ꯃꯍꯥꯛꯇꯤ ꯖꯤꯁꯨꯅ ꯍꯥꯏ
ꯑꯩꯈꯣꯏꯒꯤ ꯖꯣꯍꯥꯟ ꯑꯐꯕ ꯋꯥꯄꯥꯎ ꯖꯣꯍꯥꯟ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 53 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯖꯣꯍꯥꯟ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 53 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯕꯥꯛꯇꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯖꯤꯍꯨꯗꯤꯁꯤꯡꯒꯤ ꯈꯨꯠꯇ ꯐꯥꯍꯟꯗꯅꯕ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯂꯥꯟ ꯁꯣꯛꯅꯔꯝꯒꯗꯕꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇꯤ ꯃꯐꯝꯁꯤꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯖꯤꯁꯨꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗꯤ 이스라엘 ꯈꯛꯇ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟ ꯑꯄꯨꯝꯕꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕꯁꯦ ꯃꯥꯒꯤ ꯄꯥꯟꯗꯝꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯀꯥꯟꯅꯗꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯖꯤꯁꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯍꯣꯁꯥꯅꯥ ꯍꯣꯁꯥꯅꯥ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯕꯨꯡꯉꯣ 이스라엘ꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯁꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯎꯕꯗꯨꯗ ꯐꯔꯤꯁꯤꯁꯤꯡ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨ ꯅꯪꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯛꯎ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯍꯥꯏ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒꯗꯤ ꯅꯨꯡ ꯃꯈꯩꯅ ꯂꯥꯎꯊꯣꯛꯀꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯇꯝ ꯑꯗꯨꯒꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯖꯤꯁꯨꯕꯨ ꯌꯥꯝꯅ ꯀꯜꯂꯛꯏ ꯃꯔꯝꯗꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯖꯤꯁꯨꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ ꯖꯤꯁꯨꯕꯨ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯆꯧꯒꯨꯝꯅ ꯅꯠꯇꯅ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄ 이스라엘ꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯈꯤꯕꯅꯤ ꯐꯔꯤꯁꯤꯁꯤꯡꯅ ꯀꯤꯕꯒꯤ ꯃꯔꯝꯗꯤ ꯖꯤꯁꯨꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯇꯥꯔꯗꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯗꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯣꯏ ꯍꯣꯁꯥꯅꯥ ꯍꯥꯏꯕꯁꯤꯗꯤ ꯍꯦ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯅꯤ ꯃꯤꯌꯥꯝꯅ ꯖꯤꯁꯨꯒꯤꯗꯃꯛꯇ ꯍꯣꯁꯥꯅꯥ ꯂꯥꯎꯕꯗꯣ ꯐꯔꯤꯁꯤꯁꯤꯡꯅ ꯄꯥꯝꯗꯦ ꯏꯁꯣꯔꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯖꯤꯁꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯗ ꯃꯈꯣꯏꯅ ꯄꯥꯝꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯖꯦꯔꯨꯁꯥꯂꯦꯝ ꯑꯁꯤ ꯔꯣꯝꯅ ꯄꯥꯟꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃ ꯖꯦꯔꯨꯁꯥꯂꯦꯝꯗ ꯖꯤꯍꯨꯗꯤꯁꯤꯡꯒꯤꯗꯃꯛ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄ ꯇꯥꯔꯒꯗꯤ ꯔꯣꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯔꯣꯝ ꯅꯤꯡꯊꯧꯅ ꯑꯋꯥꯕꯗ ꯇꯥꯍꯟꯕ ꯌꯥꯕꯅꯤ ꯖꯤꯁꯨꯒꯤ ꯃꯔꯝꯅ ꯑꯋꯥꯕ ꯅꯪꯕ ꯌꯥꯏ ꯈꯜꯂꯒ ꯐꯔꯤꯁꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯋꯥꯔ ꯑꯗꯨ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯐꯔꯤꯁꯤꯁꯤꯡꯅ ꯅꯪꯒꯤ ꯁꯦꯕꯣꯛꯁꯤꯡꯕꯨ ꯋꯥꯔꯛꯎ ꯍꯥꯏꯕꯗꯨꯗ ꯖꯤꯁꯨꯅ ꯈꯨꯝꯈꯤꯕꯗꯣ ꯌꯥꯝꯅ ꯑꯔꯊ ꯂꯩ ꯅꯨꯡꯁꯤꯡꯅ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯊꯥꯒꯠꯄꯤꯗ꯭ꯔꯕꯁꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯊꯥꯒꯠꯀꯅꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯂꯥꯏꯁꯣꯟ ꯏꯁꯩ 19ꯒꯤ ꯑꯃ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯂꯥꯏꯁꯣꯟ ꯏꯁꯩ 19ꯒꯤ ꯑꯃꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯀꯣꯏꯔꯧ ꯅꯣꯡꯃꯗꯣꯟꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯇꯥꯛꯂꯤ ꯑꯃꯝꯕ ꯑꯇꯤꯌꯥꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯀꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯃꯑꯣꯡ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯔꯣꯝ ꯄꯟꯗꯨꯞ 9ꯒꯤ ꯄꯗ 17ꯗꯒꯤꯅ 22 ꯑꯁꯤꯗꯁꯨ ꯌꯦꯡꯂꯕꯗꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯁꯤꯅꯁꯨ ꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯔꯤ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯖꯤꯁꯨꯕꯨ ꯌꯥꯔꯕꯁꯨ ꯌꯥꯗ꯭ꯔꯕꯁꯨ ꯖꯤꯁꯨꯗꯤ ꯅꯤꯡꯊꯧꯅꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯥꯡꯁꯤꯗ ꯖꯤꯁꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯛꯅꯔꯕꯁꯨ ꯑꯆꯨꯝꯕꯗꯨꯗꯤ ꯅꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯤꯁꯤꯡꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯁꯨꯝ ꯃꯄꯨꯡ ꯐꯥꯈꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯣꯡꯅ ꯖꯤꯁꯨꯕꯨ ꯊꯥꯒꯠꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯐꯣꯡꯅ ꯖꯤꯁꯨꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕꯁꯤꯡꯅ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗꯨꯗ ꯖꯤꯁꯨꯕꯨ ꯊꯥꯒꯠꯄꯗ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯒꯗꯕ ꯅꯠꯇꯦ ꯖꯤꯁꯨꯕꯨ ꯊꯥꯒꯠꯄꯗꯣ ꯊꯤꯡꯅꯅꯕ ꯐꯔꯤꯁꯤꯁꯤꯡꯅ ꯍꯣꯠꯅꯕꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯤꯁꯤꯡꯅ ꯅꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯨꯡꯁꯤꯡꯅ ꯂꯥꯎꯊꯣꯛꯄ ꯃꯊꯧ ꯇꯥꯗꯅꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯒꯠꯁꯤ ꯂꯥꯏꯁꯣꯟ ꯏꯁꯩ 150ꯒꯤ 3 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯂꯥꯏꯁꯣꯟ ꯏꯁꯩ 150ꯒꯤ 3 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯕ ꯈꯨꯗꯤꯡꯅ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯁꯅꯨ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯧ ꯍꯥꯏꯅ ꯍꯥꯏꯔꯤ
ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥꯗ ꯃꯥꯊꯤ ꯄꯟꯗꯨꯞ ꯀꯨꯟꯃꯥꯊꯣꯏ ꯑꯗꯨꯗ ꯌꯦꯡꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯂꯤꯕꯁꯦ ꯅꯍꯥꯛ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯥꯊꯤ ꯄꯟꯗꯨꯞ ꯀꯨꯟꯃꯥꯊꯣꯏ ꯑꯁꯤꯗ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯃꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯈꯣꯝ ꯊꯛꯂꯤꯕꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅ ꯊꯥꯒꯠꯆꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯈꯛ ꯄꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯖꯤꯁꯨꯅ ꯐꯔꯤꯁꯤꯁꯤꯡ ꯑꯗꯨꯗ ꯈꯨꯝꯈꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯡꯅꯁꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡꯒꯨꯝꯅ ꯁꯦꯡꯅ ꯆꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯂꯨꯛꯅ ꯁꯦꯜꯐꯤꯁ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯃꯥꯕꯨ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯔꯤꯁꯤꯁꯤꯡꯒꯨꯝꯅ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯅꯨꯡꯁꯤꯗꯕ ꯈꯝꯕꯟꯕ ꯃꯤꯍꯧꯕ ꯑꯁꯤꯅꯆꯤꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯤꯡꯅꯁꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯤꯕ꯭ꯔꯥ ꯃꯗꯨ ꯑꯩꯈꯣꯏ ꯈꯟꯊꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅꯤ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌ ꯄꯟꯗꯨꯞ 13:10 ꯍꯥꯏꯕꯗꯣ ꯋꯥꯈꯟꯗ ꯑꯉꯥꯡ ꯑꯣꯏꯕꯤꯒꯅꯨ ꯐꯠꯇꯕꯔꯣꯝꯗ ꯑꯉꯥꯡꯒꯨꯝ ꯑꯣꯏꯔꯒ ꯋꯥꯈꯟꯗ ꯑꯍꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯛ 19ꯒꯤ ꯄꯗ 94ꯗꯒꯤꯅ 94 ꯑꯁꯤꯗ ꯌꯦꯡꯂꯕꯗꯤ ꯖꯤꯁꯨꯅ ꯖꯦꯔꯨꯁꯥꯂꯦꯝꯕꯨ ꯎꯕꯗ ꯀꯞꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯖꯤꯁꯨꯅ ꯖꯦꯔꯨꯁꯥꯂꯦꯝ ꯎꯕꯗ ꯀꯞꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯀꯞꯈꯤ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯅ ꯊꯃꯣꯏ ꯅꯨꯡꯁꯤꯕꯒꯤ ꯀꯞꯄꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯖꯕ ꯑꯗꯨꯅꯤ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯋꯥꯕ ꯅꯪꯒꯗꯕꯗꯣ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯖꯤꯁꯨꯗꯤ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯔꯨꯁꯥꯂꯦꯝꯅ ꯃꯍꯥꯛꯄꯨ ꯌꯥꯕꯤꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯂꯧꯁꯤꯜꯂꯝꯂꯒꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯏꯪꯊꯕꯗꯣ ꯃꯈꯣꯏꯅ ꯐꯪꯂꯝꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯃꯤꯠꯇꯥꯡꯕꯒꯤ ꯃꯔꯝꯅ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯂꯕꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯇꯥꯏꯕꯪ ꯃꯄꯨ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯈꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯖꯤꯁꯨꯅ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯞꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯏ ꯑꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 3ꯒꯤ 10 ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯕ ꯄꯟꯗꯨꯞ 3ꯒꯤ ꯄꯗ 10 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯌꯦꯡꯉꯨ ꯑꯩꯅ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯨꯅ ꯊꯣꯡ ꯍꯥꯡꯕꯤꯔꯕꯗꯤ ꯑꯩꯅ ꯆꯪꯗꯨꯅ ꯃꯍꯥꯛꯀ ꯆꯥꯃꯤꯟꯅꯒꯅꯤ ꯃꯍꯥꯛꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯥꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯉꯁꯤ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏ ꯑꯁꯦ ꯖꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯤꯡꯅꯁꯪ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯊꯥꯖꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯖꯤꯁꯨꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯔꯤꯕ꯭ꯔꯥ ꯖꯦꯔꯨꯁꯥꯂꯦꯝꯒꯨꯝꯅ ꯅꯪꯁꯨ ꯃꯥꯕꯨ ꯏꯟꯊꯣꯛꯂꯤꯕ꯭ꯔꯥ ꯈꯪꯅ ꯈꯪꯅ ꯎꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨꯗꯒꯤ ꯊꯩꯗꯣꯛꯂꯤꯕ꯭ꯔꯥ ꯑꯗꯨꯅꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 3ꯒꯤ 8ꯗ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯅꯪꯅ ꯄ꯭ꯔꯚꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯀꯜꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯉꯁꯤ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯖꯤꯁꯨꯕꯨ ꯃꯁꯛ ꯈꯪꯏ ꯃꯥꯒꯤ ꯋꯥꯍꯩꯁꯨ ꯑꯩꯈꯣꯏ ꯇꯠꯇꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯗꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯗꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯕꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯖꯦꯔꯨꯁꯥꯂꯦꯝꯒꯨꯝꯅ ꯃꯥꯡ ꯇꯥꯛꯂꯒꯗꯕ ꯑꯗꯨꯒ ꯄꯥꯡꯈꯛꯅꯤ ꯑꯗꯨꯅ ꯃꯥꯊꯤ ꯄꯟꯗꯨꯞ 12ꯗꯒꯤ ꯃꯥꯊꯤ ꯄꯟꯗꯨꯞ 12ꯒꯤ 12 ꯑꯃꯁꯨꯡ 18 ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯀꯔꯤ ꯎꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯤꯁꯨꯅ ꯅꯤꯡꯅꯁꯪꯗ ꯆꯪꯗꯨꯅ ꯃꯗꯨꯗ ꯂꯩꯕ ꯌꯣꯟꯕꯒꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯗ ꯎꯕꯗ ꯃꯗꯨ ꯃꯍꯥꯛꯅ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕꯅꯤ ꯃꯥꯊꯤ ꯄꯟꯗꯨꯞ 12ꯒꯤ 12 ꯑꯃꯁꯨꯡ 18 ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯍꯥꯛꯅ ꯁꯥꯎꯕꯁꯤꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯂꯩꯕ ꯌꯣꯟꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏ ꯑꯩꯒꯤ ꯁꯪꯕꯨ ꯍꯥꯏꯖꯅꯕ ꯁꯪ ꯀꯧꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯗꯥꯀꯨꯁꯤꯡꯒꯤ ꯃꯀꯣꯜ ꯑꯣꯏꯍꯜꯂꯦꯅ ꯍꯥꯏꯕꯅꯤ ꯖꯤꯁꯨꯅ ꯃꯁꯤ ꯍꯥꯏꯕꯁꯤꯗ ꯃꯥꯏꯆꯧ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 8ꯒꯤ 11ꯗ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯤꯡꯈꯩ ꯁꯣꯟꯅꯐꯝ ꯑꯣꯏꯔꯤꯕ ꯅꯤꯡꯅꯁꯪ ꯑꯁꯦ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯟ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ
ꯃꯥꯏꯆꯧꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯅꯤ ꯃꯁꯤꯅ ꯈꯪꯍꯟꯕꯁꯤꯗꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯂꯂꯣꯟꯕꯁꯤꯡꯒ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯅꯤꯡꯅ ꯁꯪꯕꯨ ꯁꯦꯟꯗꯥꯟꯕꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯒꯤ ꯃꯐꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯏꯁꯣꯔꯒꯤ ꯁꯪ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨ ꯂꯂꯣꯟꯕꯒꯤ ꯃꯐꯝ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯂꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯪꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯈꯛꯇꯒꯤꯗꯃꯛ ꯈꯜꯂꯒꯔ ꯑꯁꯦꯡꯕ ꯈꯨꯔꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯤꯁꯤꯡꯅ ꯎꯅꯕ ꯈꯛꯇ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯦꯡꯗꯣꯛꯄ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯛꯆꯥꯡ ꯑꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯁꯪꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯥꯎꯔꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯃꯤꯡꯆꯠ ꯊꯤꯕ ꯑꯣꯏꯖꯕ ꯊꯤꯕ ꯅꯥꯄꯜ ꯆꯨꯝꯗꯕ ꯃꯤꯠꯌꯦꯡ ꯁꯦꯡꯗꯕ ꯄꯨꯛꯅꯤꯡ ꯑꯐ ꯁꯥꯖꯕ ꯑꯁꯤꯅꯆꯤꯡꯕ ꯁꯦꯡꯗꯕ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯏꯁꯣꯔ ꯈꯨꯔꯨꯝꯖꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤꯕ꯭ꯔꯥ ꯖꯤꯁꯨꯅ ꯑꯩꯒꯤ ꯁꯪꯕꯨ ꯍꯥꯏꯖꯅꯕ ꯁꯪꯅꯤ ꯍꯥꯏꯔꯤ ꯑꯩ ꯑꯁꯤꯕꯨ ꯍꯥꯏꯖꯕꯗ ꯇꯠꯇꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯪ ꯑꯔꯥꯛ ꯑꯃꯗꯤ ꯄꯣꯠꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯄꯥꯝ ꯁꯥꯟꯗꯦ ꯑꯁꯤꯅ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯗꯤ ꯏꯁꯣꯔꯒꯤ ꯁꯪꯗꯤ ꯑꯁꯦꯡꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨ ꯆꯦꯛꯅ ꯅꯨꯡꯅ ꯁꯥꯕ ꯑꯣꯏꯔꯕꯁꯨ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯑꯣꯏꯍꯜꯂꯨ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔ ꯊꯥꯒꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯣꯂꯨꯛꯄ ꯑꯃꯗꯤ ꯑꯁꯦꯡꯕ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯆꯪꯖꯅꯕ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯦꯞꯂꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯝ ꯁꯥꯟꯗꯦ ꯍꯥꯏꯕꯁꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯈꯛ ꯅꯠꯇꯦ ꯉꯁꯤꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯤꯕꯅꯤ ꯃꯗꯨꯗꯤ ꯖꯤꯁꯨꯗꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯕꯨ ꯅꯣꯂꯨꯛꯅ ꯂꯥꯛꯏ ꯑꯩꯈꯣꯏꯁꯨ ꯅꯣꯂꯨꯛꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯇꯥꯏ ꯍꯣꯁꯥꯅꯥ ꯂꯥꯎꯗꯨꯅ ꯖꯤꯁꯨꯕꯨ ꯊꯥꯒꯠꯄꯗ ꯆꯦꯠꯅ ꯂꯦꯞꯄ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯒꯠꯇ꯭ꯔꯒꯗꯤ ꯅꯨꯡꯁꯤꯡꯅ ꯃꯥꯕꯨ ꯊꯥꯒꯠꯀꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯁꯦꯡꯅ ꯊꯝꯕ ꯇꯥꯏ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯈꯨꯔꯨꯝꯅꯕꯒꯤ ꯃꯐꯝ ꯑꯣꯏꯍꯟꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏ ꯍꯪꯁꯤ ꯃꯗꯨꯗꯤ ꯖꯤꯁꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝ ꯑꯗꯨꯒꯨꯝꯅ ꯁꯨꯞꯅꯇꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯊꯥꯒꯠꯄ ꯈꯛꯇꯔꯥ ꯑꯔꯣꯟꯕ ꯄꯥꯞ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯑꯩꯈꯣꯏ ꯊꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯁꯦꯕꯣꯛꯒꯨꯝꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ꯭ꯔꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯝ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯖꯤꯁꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯦꯡꯁꯤꯟꯍꯟꯁꯤ ꯋꯥꯍꯩꯅ ꯅꯠꯇꯅ ꯄꯨꯟꯁꯤ ꯃꯔꯦꯜꯅ ꯖꯤꯁꯨꯕꯨ ꯑꯩꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯂꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯗꯨꯗꯤ ꯄꯥꯝ ꯁꯟꯗꯦ ꯑꯁꯤꯗ ꯖꯤꯁꯨꯅ ꯄꯤꯈꯤꯕ ꯃꯦꯁꯦꯖ ꯃꯉꯥꯈꯛ ꯂꯩꯔꯤ ꯃꯗꯨꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯃꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯍꯥꯟꯕꯗꯗꯤ ꯃꯥꯊꯤ ꯄꯟꯗꯨꯞ 12:5 ꯃꯥꯏꯆꯧꯁꯤꯡꯅ ꯀꯟꯕꯤꯕ ꯃꯄꯨꯗꯣ ꯂꯣꯂꯥ ꯇꯣꯡꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯗꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕꯅꯤ ꯑꯅꯤꯁꯨꯕꯗ ꯖꯣꯍꯥꯟ ꯄꯟꯗꯨꯞ 12:13 ꯅꯈꯣꯏꯅ ꯉꯥꯏꯔꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯥꯏꯖꯌꯥ ꯄꯟꯗꯨꯞ 9:3 ꯍꯥꯏꯈꯤꯕ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖꯇꯣ ꯑꯩꯅꯤ ꯂꯥꯟ ꯄꯥꯝꯕ ꯈꯠꯅꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯅ ꯂꯣꯂꯥ ꯇꯣꯡꯕꯅꯤ ꯂꯣꯂꯥꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄ ꯄꯣꯠꯂꯨꯝ ꯄꯨꯕꯅꯤ ꯑꯩ ꯑꯁꯦ ꯂꯣꯂꯥꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯔꯤꯁꯨꯕꯗꯗꯤ ꯂꯥꯏꯁꯣꯟ ꯂꯤꯆꯩ 19:1 ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯊꯥꯒꯠꯀꯗꯕꯗꯣ ꯑꯩ ꯑꯁꯤꯅꯤ ꯅꯈꯣꯏꯅ ꯊꯥꯒꯠꯇ꯭ꯔꯒꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯈꯨꯠꯁꯦꯝꯁꯤꯡ ꯑꯁꯤꯅ ꯊꯥꯒꯠꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯑꯔꯣꯏꯕꯗ ꯅꯝꯕꯔ 5ꯗ ꯖꯦꯔꯦꯃꯤꯌꯥ ꯄꯟꯗꯨꯞ 8:11 ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯁꯪ ꯑꯣꯏꯒꯗꯕ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ
ꯑꯣꯏꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫